Lenga ka wari sanariba ZUF amadi NHNI mani ki marakta khut thokna bada ZUF ki kadarama laikhidre kharamana asoka pan nangkre thawdok adung wasi nungtil pung ani makhairom tam matam thokibane Kangpokpi district ki New Kathel Mami police station konba dolang amadi khoirok village manakta thawdok adu thokibane laikhidra ZUF ki kadaradu None district ki khopum Saturai village tagi Paungai ngam gangmai apokpa title gangmai nei thawdok asi matang impact news na fangbu pauda kuki signa Zaupi village amade Khairok village harasu khangna ba siru singna khundaba dolang amsang Khoirok village ki area da hauke numit kharani ki mamang gi nation aib gi lanmi khara laktu laiki loina ngasi nungtil khangawdana ZUF ki team mama lakpadagi maikai ani marakta chawna khuthongna gi thawdok adu thokibane Kuthongna badu da ZUF ki kadaradu nongwen pan mudi khudakta kuthongna fam adumakta da laikide amade lubasiga toba kadar kharasu asokupan nangki kuthongna badu da NHNI ki kadar basu soki hari kuthongna fam da housing mark estate amade central force kya changchinduna haksang adu lokhatna ba honari lonana thawduga siga mari lenana New Kathel Manipur police station su case ma lokhat khre hari